Manipur Top Channel dagi video amta thagasage ngasi fongbasi fongda November gi tang 12 da RK meghen NIA na Delhi da pukhre. Miyat ki matam suraduna haukiba thangja numita Guwahati Central Jail dagi thadokraba UNLF ki hanagi chairman RK meghen allies Sanaleibak ngasi NIA gi team amana Delhi da mahaki masanupa amadi ukil ga loinana pukhre. Thajaba yaba maphamdagi fangba paw amana hai ngasi nungthul pung amarom tarakpada RK meghen loinana mahaki masanupa amadi ukilbu Ministry of Home Affairs ki yathang makhada NIA gi team amana Guwahati dagi Delhi fawba Indigo flight number 6E614 da pukhibani. Panba yabadi mahakpu Guwahati Central Jail dagi thadokrabasu Manipur da hauzik Indonaga pistol asina maram oiraga lairiba tangdu laitadaba amadi sarangnabagi fibam asida mahakpu Manipur da sangkhidanaba MSA na khangalakibani. Masigi makha tarakpu oina mahakpu NIA gi team amana ngarang Guwahati gi Intelligence Bureau gi guest house da ngehak senaduna thamkibani. Mahakpa amuk hana NIA na phajinduna thamba nate hauzik leibaki oiriba fibam asida matam kharagi oina detain tawduna thambani. Loinana Manipur da lairiba tangdu laitadabagi fibam asi loidriba fawba mahakpu security forcing na ngak senduna thamgani haina paw asina makata na hairakli. Makata pa pawngami nasi and thank you.